ꯗꯒꯤ ꯃꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯁꯤ ꯏꯁꯩꯁꯤ ꯑꯩꯒꯤꯅꯦ ꯈꯣꯠꯀꯤꯅꯦ ꯅꯪꯅ ꯇꯧꯖꯈꯤꯕ ꯍꯥꯏꯗꯨ ꯇꯥꯇꯣꯅꯤ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯒ ꯇꯥꯇꯣꯅꯤ ꯁꯨꯔ ꯄꯥꯜꯂ ꯄꯥꯜꯂ ꯑꯩꯅ ꯇꯥ ꯁꯥ ꯁꯛꯆꯜꯂꯤꯕ ꯀꯩꯗꯨꯅꯤ ꯀꯗꯥꯏꯗꯒꯤꯅꯣ Welcome back to my channel. Mayam Butaramna Ikol Nona Kurumjari amasung kai kumna buchari. Ado ngasidi mayam kaino tawé ngasai mamangda call prank tawbasingdo adugi manungda handak ngasigi si yam thina danger oidoine aduga yamsu risk laiye kaino di aina ngasi tawdoiba call se yam Manipurgi famous singer ni Arvin Choibam sigi brother se aigi imanaba Johnny Laitonjam mangondagi number se lawbane aduga number se lawra matungda sigi yamba sida aina call prank macha amakak tawdoine adu tawdoiba prank se मैम येंगमिनासे दो कमाई कमाई तौन है दो मंगोंदा आइने सही कॉपी तौय हाइदोइनेबको अदो कॉपी तौई बतांग दा तौदोने अदो हुजिकी प्रैंक तो मंगोंदा कॉल तौरसे नंबर से लेरे नंबर से कॉल तौरगे सी नंबर से ने पाखले हेलो 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 सिजे कोई इसे सकपीबा अरविंद सोलम चंबेरेको माने माने कना आई नंबर सेव तौदो नंबर सिदे आई अतोपदगी दुदि कोन हाइजरगे हाबियोने तो तौदो कना ꯑꯩꯒꯤ ꯃꯤꯡꯁꯦ ꯉꯥꯟꯊꯣꯏꯀꯣ ꯀꯩꯅꯣ ꯂꯝꯗꯨꯗꯤ ꯀꯣꯟ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯉꯁꯤ ꯏꯌꯥꯝꯕꯗ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯀꯩꯅꯣꯝꯃ ꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯕꯀꯣ ꯏꯌꯥꯝꯕꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯁꯩꯁꯦ ꯍꯣ ꯅꯨꯡꯗꯝꯕ ꯍꯥꯏꯅ ꯇꯧꯕ ꯏꯁꯩ ꯑꯃ ꯂꯩꯕꯁꯦ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯔꯤꯁꯦ ꯃꯨꯟꯅ ꯍꯥꯟꯅ ꯇꯥꯕꯤꯌꯣꯕꯀꯣ ꯇꯥꯕꯤꯔ ꯃꯇꯨꯡꯗ ꯏꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯕꯤꯕꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯖꯒꯦꯕꯀꯣ ꯑꯗ ꯏꯌꯥꯝꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯍꯣ ꯅꯣꯡꯗꯝꯕ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ 2016 ꯑꯗꯨꯋꯥꯏꯗ 2016ꯒꯤ ꯑꯣꯛꯇꯣꯕꯔ 30 ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯕꯥꯔꯗꯦꯁꯨ ꯇꯥꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯔꯤꯂꯤꯁ ꯇꯧꯕꯤꯈꯤꯕ ꯏꯁꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩꯗ ꯑꯁꯦꯡꯕꯃꯛꯇꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯀꯩꯅꯣꯒꯤ 2015ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 4-5 ꯁ꯭ꯋꯥꯏꯗ ꯇꯤꯆꯔꯁ ꯗꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯑꯗꯨꯗꯩꯗ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯁꯛꯆꯈꯤꯕ ꯏꯁꯩꯅꯦꯕꯀꯣ ꯍꯣꯏ ꯏꯁꯩ ꯃꯌꯦꯛꯇꯨꯕꯨꯗꯤ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯨꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯇ꯭ꯌꯨꯟꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯇꯧꯖꯈꯤꯕ ꯇ꯭ꯌꯨꯟ ꯑꯣꯏꯕꯀꯣ ꯑꯗꯩꯗ ꯑꯩꯁꯦ ꯅꯪꯅ ꯇꯧꯈꯤꯕꯅꯦꯕ ꯍꯣꯏ ꯑꯗ ꯆꯍꯤ 2017 18 19 20 ꯑꯩ ꯃꯔꯤꯁꯤꯗ ꯅꯪ ꯑꯍꯥꯟꯕꯅꯤ ꯑꯗꯨꯋꯥꯏꯁꯤ ꯂꯩꯁꯤ ꯀꯥꯏꯗꯩꯅꯣ ꯑꯣꯏꯔꯝꯃꯣꯏꯍꯦ ꯍꯥꯏꯐꯦꯠꯀ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯔ ꯍꯥꯏꯁꯤꯗꯤ ꯂꯩꯗꯅ ꯁꯨꯔ 3 ꯈꯛꯇꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯈꯥꯏꯗꯣꯛꯑꯒ 13 ꯈꯛꯇꯅꯤ ꯋꯥꯔꯜꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯗꯨꯅ ꯍꯥꯏꯐꯦꯠꯀ ꯁꯨꯝ ꯃꯥꯟꯅꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦ ꯑꯗ ꯍꯣꯏ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯀꯨꯏꯔꯕꯩ ꯇꯨꯡ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯅ ꯏꯁꯩꯁꯦ ꯑꯩꯅ ꯑꯃꯤꯛꯇ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯇꯧꯔꯀꯥꯟꯗ ꯄꯨꯔ ꯆꯠꯂꯨꯀꯥꯟꯗꯗꯤ ꯁꯤꯗꯤ ꯑꯥꯔꯕꯤꯟ ꯁꯣꯏꯕꯝꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯒꯤ ꯁꯨꯔꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯤꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯗꯤ ꯃꯥꯟꯅꯔꯒꯗꯤ ꯃꯤ ꯄ꯭ꯔꯤꯚ꯭ꯌꯨꯗꯨꯗꯤ ꯁꯦꯌꯔ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯃꯤꯗꯤ ꯑꯆꯨꯝꯕ ꯔꯤꯖꯜꯇꯣ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯃꯣꯏꯅꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯃꯌꯦꯛꯀꯤꯗꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯁꯩ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯁꯤ ꯏꯁꯩꯁꯤ ꯑꯩꯒꯤꯅꯦ ꯈꯣꯠꯀꯤꯅꯦ ꯅꯪꯅ ꯇꯧꯖꯈꯤꯕ ꯍꯥꯏꯗꯨ ꯇꯥꯇꯣꯅꯤ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯒ ꯇꯥꯇꯣꯅꯤ ꯁꯨꯔ ꯄꯥꯜꯂ ꯄꯥꯜꯂ ꯑꯩꯅ ꯇꯥ ꯁꯥ ꯁꯛꯆꯜꯂꯤꯕ ꯀꯩꯗꯨꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯠꯇꯦ ꯌꯥꯝ ꯑꯗ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯛꯆꯕ ꯏꯁꯩꯅꯦꯁꯦ ꯑꯩ ꯑꯗꯨꯝ ꯏꯁꯥ ꯑꯗꯨꯝ ꯈꯪꯖꯩꯕ ꯑꯗ ꯑꯩꯅ ꯏꯌꯥꯝꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯪꯗ ꯁꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯃꯪꯗꯒ ꯀꯥꯏꯗꯩꯅꯣ ꯅꯪ ꯏꯃꯥ ꯑꯩ ꯏꯁꯥꯅ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕ ꯁꯨꯔꯗꯨ ꯅꯪ ꯉꯁꯤ ꯆꯍꯤ 4 ꯃꯇꯨꯡꯗ ꯇꯥꯔꯤꯁꯤꯅ ꯑꯍꯥꯟꯕ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯅꯨ ꯍꯥꯏꯗꯤ ꯄꯣꯠꯁꯨ ꯑꯩꯅ ꯍꯥꯟꯅꯁꯨ ꯊꯥꯗꯣꯛꯑꯦ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯇ ꯄ꯭ꯔꯨꯐꯁꯨ ꯂꯩꯕ ꯅꯠꯇꯦꯅ ꯀꯗꯥꯏꯗꯒꯤꯅꯣ ꯄ꯭ꯔꯨꯐꯁꯨ ꯂꯩꯇꯦ ꯑꯗꯣ ꯄ꯭ꯔꯨꯐꯇꯣ ꯃꯣꯏ ꯑꯃꯤꯛꯇꯕꯨꯗꯤ ꯑꯩꯅ ꯇꯣꯛꯈ꯭ꯔꯣꯅꯦ ꯑꯩ ꯃꯤꯒꯤ ꯀꯣꯛꯇꯩ ꯊꯣꯛꯆꯕ ꯏꯁꯩꯗꯨ ꯀꯃꯥꯏꯅꯅꯣ ꯅꯪ ꯍꯥꯏꯗꯨ ꯑꯗꯣ ꯑꯩꯕꯨꯗ ꯀꯝꯄ꯭ꯂꯦꯟ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨ ꯏꯁꯩꯗꯨ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯩ ꯊꯥꯡꯒꯠꯀꯦꯗꯤ ꯑꯗꯨꯝ ꯈꯟꯕ ꯑꯗꯩꯗ ꯑꯩ ꯄꯨꯂꯤꯁꯇ ꯀꯩꯗ ꯍꯥꯏꯗꯧ ꯁꯛꯄꯨꯗꯤ ꯏꯌꯥꯝꯕꯗ ꯍꯥꯏꯔꯒ ꯏꯌꯥꯝꯕꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯗꯤ ꯁꯤꯁꯦ ꯌꯥꯔꯒꯗꯤ ꯑꯃꯤꯛꯇ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯌꯣ ꯅꯠꯇ꯭ꯔꯒ ꯈꯕꯔꯗ ꯑꯝꯇ ꯍꯥꯞꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯄ꯭ꯔꯨꯐ ꯂꯩꯍꯧꯗꯕꯅꯤꯅ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯩ ꯏꯁꯥꯃꯛ ꯉꯛꯏ ꯀꯩꯅꯣ ꯃꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯁꯨꯔꯗꯨ ꯅꯪꯅ ꯀꯩꯅꯣ ꯍꯥꯏꯁꯤ ꯃꯣꯈꯠꯂꯛꯑꯅꯨ ꯈꯪꯗꯦ ꯏꯌꯥꯝꯕ ꯍꯣꯏꯗꯤ ꯐꯥꯎꯔꯕꯅꯤꯅ ꯑꯗꯒꯤ ꯃꯤꯅꯁꯨ ꯁꯛ ꯈꯪꯕ ꯑꯣꯏꯕꯅꯤꯅ
ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯦꯟꯁꯟ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯠꯇꯦ ꯑꯩꯅ ꯁꯧꯕꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯪꯕꯤꯕꯒꯤ ꯏꯁꯩꯗꯣ ꯃꯊꯪ ꯇꯥꯕꯒꯤ ꯏꯁꯩ ꯑꯩꯅ ꯁꯨꯝ ꯔꯤꯄꯤꯇꯦꯠ ꯑꯣꯏꯅ ꯁꯛꯂꯛꯄꯒꯤ ꯑꯩ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯩ ꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕ ꯋꯥꯅꯤ ꯐꯥꯎꯕ ꯐꯥꯎꯗꯕ ꯍꯥꯏꯕ ꯂꯩꯇꯦ ꯑꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗ ꯃꯇꯝꯁꯤꯗ ꯐꯥꯎꯕ ꯐꯥꯎꯗꯕ ꯑꯗꯨ ꯀꯩꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇ ꯆꯥꯗꯕ ꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇ ꯇꯧꯔꯛꯏꯁꯦ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯏꯁꯩꯗꯣ ꯑꯩ ꯏꯁꯥꯃꯛꯅ ꯇꯧꯖꯈꯤꯕ ꯏꯁꯩ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯕ ꯆꯥꯕ ꯅꯪ ꯕꯨꯛꯁꯨ ꯄꯤꯗꯦ ꯕꯨꯛ ꯄꯤꯔꯁꯦ ꯑꯗꯨꯒ ꯇꯣꯛꯈ꯭ꯔꯣꯅꯦ ꯑꯣꯏꯔꯣꯏꯕ ꯅꯪ ꯍꯥꯏꯗꯣ ꯀꯩꯁꯨ ꯅꯪ ꯍꯥꯏꯐꯦꯠꯀꯁꯨ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯏꯁꯩꯗꯣ ꯊꯋꯥꯏ ꯆꯪꯅ ꯗꯥꯇꯣꯟ ꯏꯕꯥꯅꯤꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯈꯤꯕ ꯏꯁꯩꯅꯦꯕ ꯅꯪ ꯀꯥꯏꯗꯩ ꯀꯣꯛ ꯅꯠꯇ ꯂꯣꯏ ꯗꯥ ꯇꯣꯅꯤ ꯍꯣꯏ ꯀꯩ ꯍꯣꯏꯕꯨꯗꯤ ꯂꯩꯔꯝꯅꯤ ꯑꯗ ꯁꯦꯡꯅꯗꯤ ꯑꯩꯅ ꯏꯁꯩꯁꯦ ꯇꯧꯖꯈꯤꯕ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯃꯤꯛꯇ ꯆꯠꯂꯨꯀꯥꯟꯗ ꯃꯣꯏꯅ ꯊꯤꯅ ꯆꯩꯔ ꯊꯥꯗꯣꯔꯛꯑꯦꯕ ꯁꯤꯗꯤ ꯀꯩꯅꯣꯒꯤ ꯏꯁꯩꯅꯦꯅ ꯑꯗꯩꯗ ꯑꯩꯅ ꯑꯔꯕꯤꯟ ꯁꯣꯏꯕꯝꯗꯣ ꯇꯧꯔꯒ ꯑꯝꯇ ꯁꯦꯡꯇꯣꯛꯍꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯋꯥꯁꯦ ꯌꯧꯅꯔꯤ ꯀꯥꯏꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯤ ꯏꯌꯥꯝꯕꯗ ꯍꯥ ꯅꯪꯒꯤꯗꯣ ꯀꯌꯥꯝ ꯃꯥꯟꯅꯒꯦꯗꯣ ꯃꯨꯟꯅ ꯇꯥꯎꯕ ꯑꯩꯗꯨꯒꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯃ ꯏꯌꯥꯝꯕꯅ ꯁꯛꯄ ꯏꯁꯩꯗꯣ ꯁꯨꯔ ꯃꯌꯦꯛꯇꯤ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯁꯛꯄꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥ ꯅꯪ ꯀꯃꯥꯏꯅ ꯁꯛꯄꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯁꯛꯄ ꯏꯁꯩꯗꯣ ꯏꯌꯥꯝꯕ ꯑꯗꯨꯝ ꯇꯥꯕꯤꯕ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯣ ꯌꯥꯏ ꯁꯛꯂꯛꯑꯣꯅꯦ ꯍꯥꯏꯐꯦꯠ ꯑꯩꯅ ꯁꯛꯄ ꯍꯣꯏ ꯑꯩꯅ ꯁꯛꯄ ꯏꯁꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯏꯖꯒꯦꯅ ꯑꯩꯁꯦ ꯏꯁꯥꯁꯦ ꯅꯨꯄꯤ ꯊꯤꯖꯔꯦꯕꯀꯣ ꯍꯣꯏ ꯑꯗꯩꯗ ꯑꯩ ꯑꯉꯥꯡꯁꯦ ꯌꯥꯝ ꯀꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯞꯄꯁꯤꯗ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯏꯖꯈꯤꯕ ꯑꯩ ꯁꯨꯔꯁꯦ ꯑꯩꯅ ꯇꯧꯖꯈꯤꯕꯅꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯟ ꯂꯧꯕꯤꯅꯨꯀꯣ ꯑꯩ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯀꯞꯈꯤꯒꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯕ꯭ꯔꯣ ꯅꯪꯁꯦ ꯑꯩ ꯈꯥꯏꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ ꯅꯠꯇꯦ ꯌꯥꯝ ꯇꯥꯒꯦ ꯇꯥꯕꯅꯦ ꯅꯠꯇꯕ ꯑꯁꯦꯡꯕ ꯑꯩ ꯁꯤꯒꯤꯁꯦ ꯑꯩ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕꯤꯗ ꯏꯖꯈꯤꯕ ꯏꯁꯩꯅꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯏꯁꯩꯁꯦ ꯑꯩꯅꯁꯨ ꯁꯛꯆꯍꯧꯗ꯭ꯔꯦ ꯑꯗꯩ ꯏꯌꯥꯝꯕꯒꯤꯗꯤ ꯐꯖꯅ ꯐꯥꯎꯈꯤꯕ ꯏꯁꯩ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯁꯨꯔꯃꯛꯁꯦ ꯏꯌꯥꯝꯕꯅ ꯁꯛꯄꯤꯕ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯃꯌꯦꯛꯇꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯑꯒꯦ ꯏꯌꯥꯝꯕꯅ ꯑꯗꯨꯝ ꯁꯛꯄꯤꯔꯣ ꯃꯌꯦꯛꯇꯨꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯨꯔ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯄꯥꯟꯖꯈꯤꯕꯅꯤ ꯅꯪ ꯃꯌꯦꯛ ꯊꯥꯔꯛꯑꯣ ꯑꯗꯨꯗ ꯏꯁꯩꯗꯣ ꯍꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯌꯥꯗꯤ ꯃꯌꯦꯛ ꯍꯥꯞꯆꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯩꯗꯨꯗꯤ ꯍꯣꯟꯅꯣꯡꯗꯝꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯌꯦꯛꯇꯨꯒꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯒꯅꯣꯕ ꯏꯁꯩꯁꯦ ꯑꯁꯦꯡꯕꯅꯦꯕ ꯑꯩꯅ ꯏꯁꯩ ꯋꯥꯅ ꯑꯩꯅ ꯇꯧꯔꯒ ꯁꯨꯔꯁꯦ ꯇꯧꯖꯈꯤꯕ ꯏꯁꯩ ꯑꯩꯒꯤ ꯍꯥꯔꯕꯤꯌꯝ ꯑꯃꯁꯨ ꯂꯩ ꯍꯥꯔꯃꯣꯅꯤꯌꯝ ꯍꯥꯏꯕ ꯍꯥꯔꯕꯤꯌꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯗꯣ ꯃꯦꯠꯅꯕ ꯑꯃ ꯇꯧ ꯍꯥ ꯍꯥꯔꯃꯣꯅꯤꯌꯝ ꯋꯥꯏ ꯊꯣꯛꯇ꯭ꯔꯤ ꯅꯪ ꯀꯔꯤ ꯍꯥꯔꯕꯤꯌꯝ ꯍꯥꯏ ꯋꯥꯏꯁꯤꯅꯦꯗ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩ ꯍꯥꯔꯕꯤꯌꯝ ꯑꯅ ꯑꯩꯅꯗꯤ ꯈꯟꯕ ꯁꯥꯎꯈꯤꯗꯣꯔꯦꯉꯥꯏꯀꯣ ꯑꯗꯣ ꯈꯪꯗꯦ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯣ ꯑꯩ ꯃꯊꯥꯁꯨ ꯁꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯏꯌꯥꯝꯕꯅ ꯁꯛꯄꯤꯕꯁꯤꯕꯨꯗꯤ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯏꯊꯟꯗ ꯀꯩ ꯍꯥꯏꯅꯤ ꯏꯊꯟꯗ ꯅꯤꯡꯁꯤꯡꯗꯅ ꯄꯨꯀꯞꯇ ꯀꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯦꯕ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯏꯌꯥꯝꯕꯅ ꯈꯕꯔꯗ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯕ ꯁꯤ ꯈꯛꯇꯅꯦ ꯄꯥꯝꯖꯔꯤꯁꯦ ꯁꯤꯒꯤ ꯏꯁꯩ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩ ꯀꯩꯅꯣ ꯇꯣꯅꯤ ꯑꯍꯩꯕꯝꯅ ꯇ꯭ꯌꯨꯟ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯉꯥꯟꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯇꯧꯕ ꯇ꯭ꯌꯨꯟꯅꯤꯅ ꯑꯝꯇꯪ ꯍꯥꯏꯍꯟꯅꯤꯡꯕ ꯉꯥꯟꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯄꯥꯝꯖꯕꯗꯒꯤ ꯁꯦꯝꯇꯣꯛꯑ ꯁꯛꯑꯦ ꯍꯥꯏꯔꯕ ꯅꯠꯇꯦ ꯇ꯭ꯌꯨꯟꯁꯦ ꯉꯥꯟꯊꯣꯏꯕ ꯍꯥꯏꯁꯤꯅ ꯍꯥꯟꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯇꯧꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯇꯧꯕꯤꯌꯣꯕ ꯉꯥꯟꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯀꯣꯄꯤ ꯇꯧꯕꯅꯤ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯄꯥꯝꯖꯔꯦ ꯏꯁꯩꯁꯦꯅ ꯍꯥꯏꯗꯧ ꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯏꯁꯩꯗꯨ ꯀꯩ ꯄ꯭ꯔꯨꯐꯁꯨ ꯂꯩꯇꯅ ꯑꯩꯅ ꯀꯃꯥꯏꯅ ꯅꯪ ꯏꯁꯩꯗꯨ ꯉꯥꯏꯍꯧꯔꯛꯑꯗꯦ ꯄ꯭ꯔꯨꯞ ꯍꯥꯏꯕꯨ ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯀꯣꯛ ꯄꯥꯛꯄꯗꯣ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯒꯤ ꯑꯩ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯅꯤꯕ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯃꯀꯣꯛ ꯄꯥꯛꯄꯗꯨꯒ ꯅꯣꯏ ꯑꯍꯨꯝꯗꯪ ꯑꯗꯨꯝ ꯁꯛꯃꯤꯟꯅꯔꯣ ꯏꯁꯩꯗꯣ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯣ ꯅꯪ ꯉꯥꯎ ꯇꯥꯔꯗꯤ ꯏꯌꯥꯝꯕꯩꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯅꯠꯇꯦꯕ ꯑꯗ ꯈꯥꯏꯔꯦꯕ ꯅꯪꯗꯤ ꯌꯥꯗ꯭ꯔꯦꯕ ꯈꯥꯏꯕ ꯌꯥꯎꯁꯜꯂꯦꯕ ꯑꯩ ꯁꯤꯔꯁ ꯑꯣꯏꯅ ꯇꯥꯔꯝꯕꯅꯤ ꯉꯁꯥꯏꯗꯤ ꯈꯥꯏꯔꯅꯣꯕ ꯄꯤꯔꯕꯅꯦꯕ ꯅꯣꯏꯗꯣ ꯒꯨꯔꯨ ꯇꯥꯔꯗꯤ ꯋꯥꯊꯣꯛꯅꯦꯕ ꯍꯣꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯌꯥꯝ ꯋꯥꯔꯤꯁꯦ ꯌꯧꯗꯣꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ
ꯌꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯔ ꯑꯩ ꯇꯁꯦꯡꯅꯃꯛꯇꯤ ꯏꯁꯩꯁꯦ ꯑꯩꯅ ꯏꯖꯈꯤꯕ ꯏꯁꯩꯅꯤ ꯑꯗꯒꯤ ꯁꯨꯔꯗꯨꯁꯨ ꯑꯩꯅ ꯍꯥꯔꯕꯤꯌꯝꯗꯣ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯇꯧꯖꯈꯤ ꯃꯌꯥꯝꯅ ꯄꯨꯟꯅ ꯅꯨꯡꯁꯤꯕꯤꯕ ꯏꯁꯩꯅꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯣꯏꯔꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯏꯁꯩꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯔꯣ ꯍꯣꯏ ꯑꯗꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯣ ꯐꯔꯦ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯏꯌꯥꯝꯕꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯒꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯋꯥꯁꯨ ꯋꯥ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯥꯝꯅ ꯏꯌꯥꯝꯕꯁꯨ ꯁꯥꯎꯕꯤꯔꯕ ꯃꯥꯜꯂꯦ ꯑꯇꯩ ꯈꯥꯏꯕꯗꯤ ꯅꯠꯇꯕ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯇꯧꯖꯔꯛꯏꯁꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅ ꯈꯕꯔꯗꯃꯛꯁꯨ ꯍꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯑꯃꯤꯛꯇ ꯆꯠꯂꯒ ꯁꯦꯡꯗꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯁꯪꯉꯥꯡ ꯄꯥꯈꯠꯂꯛꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏꯕ ꯑꯗꯣ ꯈꯕꯔꯗꯁꯨ ꯏꯌꯥꯝꯕꯅ ꯁꯦꯡꯗꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦꯕꯀꯣ ꯏꯌꯥꯝꯕꯅ ꯂꯥꯟꯅ ꯂꯧꯕꯤꯅꯣꯕꯀꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯇꯤꯡꯇꯣꯡ ꯏꯗꯤ ꯍꯥꯏꯅ ꯀꯩꯕ ꯇꯤꯡꯇꯣꯡ ꯏꯗꯤꯅ ꯑꯃ ꯂꯩꯕꯅꯦꯕ ꯇꯤꯡꯇꯣꯡ ꯏꯗꯤ ꯑꯣ ꯍꯪꯗꯤꯇ ꯑꯅꯧꯕ꯭ꯔꯥ ꯑꯅꯧꯕ ꯑꯣꯏꯕꯅꯦ ꯄꯥꯛ ꯈꯪꯒꯗꯧꯅꯦ ꯑꯗꯣ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯒꯤꯗꯣ ꯁꯤꯁꯦ ꯁꯨꯝ ꯄ꯭ꯔꯦꯡꯀꯨꯝꯕ ꯈꯔ ꯇꯧꯕꯅꯦꯕ ꯄ꯭ꯔꯦꯡ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯡ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯍꯜꯂꯣ ꯍꯥꯎ ꯇꯥꯏꯔ ꯄ꯭ꯔꯦꯡꯗꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯧ ꯃꯥꯅꯦꯗ ꯑꯩ ꯇꯤꯡꯇꯣꯡ ꯀꯩꯕ ꯇꯤꯡꯇꯣꯡ ꯏꯗꯤ ꯍꯥꯏꯕꯅꯦ ꯇꯤꯡꯇꯣꯡ ꯏꯗꯤ ꯍꯥꯏꯕ ꯍꯣꯏ ꯑꯩ ꯐꯖꯔꯤ ꯁ꯭ꯄꯦꯂꯤꯡ ꯑꯝ ꯇꯧꯔꯛꯎꯅꯦ TING TING T ꯑꯗꯨꯒ ꯑꯗꯨꯒ ꯁ꯭ꯄꯦꯁ ꯑꯃ ꯄꯤꯔꯒ EDI EDI ꯇꯤꯡꯇꯣꯡ EDI ꯍꯣꯏ ꯑꯣꯀꯦ ꯑꯗꯨ ꯀꯩ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯨꯔꯦ ꯑꯩꯅ ꯁꯥꯎꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯦ ꯌꯧꯔꯕꯅꯦ ꯁꯥꯎꯒꯦ ꯍꯧꯒꯠꯂꯕꯅꯤꯅꯦ ꯑꯗꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯋꯥꯅ ꯇꯧꯖꯈꯤꯕꯁꯦ ꯀꯔꯤꯅꯣ ꯇꯧꯔꯛꯏꯕ ꯆꯍꯤ 3 ꯃꯅꯨꯡꯁꯤꯗ ꯍꯣꯏ ꯗꯥ ꯑꯩ ꯅꯝꯕꯔꯁꯦ ꯌꯥꯝ ꯋꯥꯅ ꯂꯧꯖꯕꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯍꯥꯏꯖꯔꯝꯒꯦ ꯖꯣꯅꯤ ꯑꯅ ꯑꯃ ꯂꯩꯕꯅꯦ ꯗꯥ ꯍꯣꯏ ꯐꯖꯅ ꯑꯗꯨꯝ ꯇꯤꯟꯅꯩ ꯍꯥꯏꯌꯦ ꯑꯗꯣ ꯃꯉꯣꯟꯗꯩ ꯇꯧꯔꯒ ꯑꯩ ꯅꯝꯕꯔꯁꯦ ꯌꯥꯝ ꯋꯥꯅ ꯂꯧꯕꯅꯦꯕ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯂꯧꯗꯦ ꯑꯩ ꯈꯪꯗꯕꯩꯅꯦ ꯑꯩꯅ ꯄ꯭ꯔꯦꯡ ꯅꯇꯨꯗꯨꯗꯤ ꯍꯥꯏꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯍꯧꯗꯕꯅꯤꯅꯀꯣ ꯑꯩꯅ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯁꯨ ꯉꯥꯎꯋꯦꯕ ꯗꯥꯏꯔꯦꯛ ꯑꯩ ꯌꯨꯗꯒꯦ ꯇꯧꯔꯒ ꯂꯩꯔꯝꯕꯅꯦꯕ ꯍꯣꯏ ꯈꯪꯗꯦꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯅꯪ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯁꯅꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯗꯥ ꯆꯩ ꯆꯥꯅꯕ ꯌꯥꯎꯒꯅꯤ ꯅꯪꯁꯦ ꯑꯗꯣ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦ ꯇꯤꯡꯇꯣꯡ ꯏꯗꯤꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯔꯒꯀꯣ ꯌꯥꯝꯅ ꯍꯣꯏ ꯄ꯭ꯔꯦꯡꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯆꯩ ꯆꯥꯅꯒꯗꯕ ꯄ꯭ꯔꯦꯡꯀꯤ ꯇꯧꯅꯨꯍꯦ ꯍꯣꯏ ꯗꯥ ꯍꯣꯔꯦꯟ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦ ꯑꯩꯒꯤ ꯚꯤꯋꯔꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯀꯥꯟꯗ ꯁꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯋꯦꯕ ꯁꯛꯄꯤꯔꯛꯑꯣ ꯈꯣꯠꯄꯤꯔꯣ ꯍꯥꯏꯅ ꯑꯗꯨ ꯁꯤꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨꯕ ꯌꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯅꯣꯡꯗꯝꯕꯁꯦ ꯅꯣꯡꯗꯝꯕꯒꯤꯁꯦ ꯑꯔꯣꯏꯕꯒꯤ ꯑꯃ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯥꯏꯗꯣꯏꯔꯥ ꯑꯗꯩ ꯑꯃ ꯅꯨꯡꯁꯤꯒꯤ ꯏꯔꯩꯅ ꯇꯧꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯔꯣꯏꯕꯛꯇꯪ ꯁꯛꯄꯤꯌꯨꯅꯤ ꯅꯨꯡꯁꯤꯒꯤ ꯅꯪ ꯑꯣꯏꯅ ꯀꯥꯎꯍꯟꯗꯣꯔꯤ ꯃꯌꯦꯛꯁꯦ ꯑꯩ ꯇ꯭ꯔꯦꯟ ꯇꯧꯕꯗ ꯍꯣꯏ ꯃꯇꯝꯒꯤ ꯁꯥꯐꯨꯗꯨꯗ ꯑꯗꯨꯅ ꯈꯔ ꯄꯥꯝꯃꯦ ꯍꯣꯏ ꯑꯗꯨꯅ ꯈꯔ ꯄꯥꯝꯕ ꯍꯦꯜꯂꯦ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯕꯥ ꯍꯨꯝꯈꯥꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇꯕꯗ ꯑꯣꯀꯦ ꯑꯁ ꯊꯦꯡꯛ ꯌꯨ ꯗꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯣꯏ ꯗꯥ ꯑꯩ ꯅꯪ ꯆꯦꯅꯦꯜꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯑꯗꯣ ꯃꯤꯅ ꯆꯩ ꯆꯥꯒꯗꯕ ꯄ꯭ꯔꯦꯡ ꯇꯧ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯗꯥ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯁꯤꯜꯂꯒ ꯗꯥꯗ ꯑꯃꯨꯛ ꯑꯩ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯒꯦ ꯗꯥ ꯊꯦꯡꯛ ꯌꯨ ꯗꯥ ꯋꯥꯔꯧꯕꯤꯅꯨꯀꯣ ꯗꯥ ꯋꯥꯔꯧꯗꯦ ꯅꯪ ꯐꯖꯅ ꯍꯣꯏ ꯗꯥ ꯄꯨꯟꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯁꯨ ꯕꯤꯛ ꯐꯦꯟꯅꯦ ꯗꯥꯒꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯤꯅ ꯈꯪꯅꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯕ ꯑꯣꯏꯕꯤꯔꯣ ꯗꯥ ꯑꯣꯀꯦ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯋꯦꯜꯀꯝ ꯗꯥ ꯍꯣꯏ ꯊꯝꯖꯔꯒꯦꯀꯣ ꯗꯥ ꯑꯗꯨꯗꯤ ꯍꯣꯏ ꯁꯛꯁꯦꯁꯇꯤ ꯑꯣꯏꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯁ ꯄꯥꯈꯠꯂꯦ ꯃꯤꯍꯨꯟ ꯌꯧꯔꯦ ꯑꯩꯗꯣ ꯁꯨꯝ ꯀꯩꯅꯣ ꯑꯇꯣꯞꯄꯁꯨ ꯍꯥꯏꯒꯦꯅ ꯗꯤ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯥꯏ ꯀꯩ ꯍꯥꯏꯅꯤ ꯄꯥꯈꯠꯂꯛꯄꯗꯣ ꯑꯗꯨꯒ ꯃꯥꯁꯨ ꯇꯦꯟꯁꯟ ꯑꯃ ꯂꯥꯛꯄꯩ ꯇꯥꯏꯞ ꯇꯧꯔꯛꯑꯦꯕ ꯑꯍꯥꯟꯕꯗꯗꯤ ꯅꯣꯛꯑꯒ ꯁꯨꯝ ꯇꯧꯔꯝꯃꯦ ꯑꯗꯩꯗꯤ ꯇꯦꯟꯁꯟꯗ ꯌꯧꯕꯩ ꯑꯃ ꯇꯧꯔꯛꯄꯩ ꯇꯥꯏꯞ ꯇꯧꯔꯛꯄꯗꯣ ꯑꯗꯩ ꯑꯩ ꯄꯥꯈꯠꯇꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯅ ꯇꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯤꯒꯤꯁꯦ ꯖꯁ ꯐꯟꯅꯦ ꯑꯗꯩꯗ ꯀꯩꯅꯣꯒꯤ ꯗꯥꯔꯕꯤꯟꯒꯤꯗ ꯀꯩꯅೋ ꯁꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤ ꯎꯁꯤꯠꯇꯕ ꯈꯣꯠꯇꯕ ꯀꯩꯝ ꯂꯩꯇꯦ ꯈꯤꯇꯪ ꯑꯩꯅ ꯁꯤ ꯐꯥꯎꯕꯗꯪ ꯄ꯭ꯔꯦꯡ ꯇꯧꯕ ꯀꯥꯟꯗ ꯁꯤꯐꯥꯎꯗ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪꯒꯤ ꯇꯧꯕꯅꯤ
ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯗꯩꯁꯤꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒ ꯐꯠꯇꯅꯁꯨ ꯎꯕꯤꯒꯅꯨ ꯑꯗꯨꯒ ꯗꯥꯔꯕꯤꯟꯒꯤ ꯃꯐꯝꯗꯁꯨ ꯑꯥꯏ ꯑꯦꯛꯁꯇ꯭ꯔꯤꯝꯂꯤ ꯁꯣꯔꯤ ꯁꯤꯗꯪ ꯍꯥꯏꯖꯒꯦ ꯌꯥꯝ ꯊꯤꯅ ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯤꯗꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗꯤ ꯂꯣꯏꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏ ꯄꯥꯔꯠ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯆꯦꯅꯦꯜꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯊꯪꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯥꯕꯁꯨ ꯁꯖꯦꯁꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ